ꯃꯥꯅꯤ ꯁꯤꯗꯩꯗꯤ ꯇꯣ ꯂꯩꯕꯥꯛ ꯐꯪꯉꯕꯁꯤꯅꯦꯕ ꯃꯅꯤꯄꯨꯔ ꯇꯪꯈꯥꯏ ꯑꯃꯒꯨꯝ ꯇꯥꯃꯤꯜ ꯅꯥꯗꯨꯒ ꯐꯤꯕꯝꯁꯨ ꯌꯥꯎꯔꯕ ꯂꯩꯕꯥꯛꯗꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯥꯎꯟꯗꯦꯁꯟꯒꯤ ꯃꯈꯣꯡ ꯇꯧꯕꯗꯣ ꯍꯧꯔꯦ ꯅꯣꯡ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯇꯧꯗꯅ ꯂꯣꯏ ꯑꯄꯦꯠꯄꯁꯤ ꯀꯣꯛꯈꯠꯂꯤ ꯁꯤ ꯑꯗꯨꯒ ꯌꯥꯝ ꯂꯨꯅ ꯇꯧꯊꯕꯅꯤꯅꯕ ꯏꯁꯤꯡꯁꯦ ꯍꯦꯛꯇ ꯐꯥꯎꯔꯛꯑꯦ ꯑꯗꯨꯅ ꯍꯦꯛꯇ ꯆꯤꯡꯊꯣꯛꯇꯕ ꯌꯥꯗꯕ ꯅꯨꯄꯥꯁ ꯇꯥꯡꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯤꯡꯊꯣꯛꯇꯣꯏ ꯀꯥꯟꯗ ꯌꯨꯝ ꯁꯥꯕ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯖꯨꯒꯥꯂꯤ ꯀꯝ ꯀꯩꯀꯩꯅꯣ ꯀꯝꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯅꯨꯡ ꯍꯣꯟꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯤ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯆꯤꯡꯊꯣꯛꯄ ꯆꯩ ꯑꯁꯥꯡꯕ ꯑꯃꯗꯤ ꯂꯩꯒꯨꯝ ꯇꯧꯗꯥꯏꯅꯦ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯇꯧꯕ ꯃꯅꯤꯇꯣꯟ ꯂꯩꯈꯣꯝꯅ ꯏꯔꯨ ꯂꯨꯖꯔꯦ ꯃꯥ ꯀꯟꯅ ꯈꯗꯥꯡ ꯊꯥꯗꯔꯤ ꯇꯨꯂꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯤꯟꯇꯔ ꯂꯥꯛꯄꯁꯤꯗ ꯍꯥꯏꯗꯤ ꯁ꯭ꯀꯤꯟꯁꯤ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯑꯗꯒꯤ ꯗꯜ ꯑꯣꯏꯕꯒꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯩꯗꯅ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯑꯗꯨꯝ DIY ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯦꯝꯖꯔꯒ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯁ꯭ꯀꯤꯟꯁꯤ ꯀꯩꯅꯣ ꯇꯧꯅꯕ ꯊꯣꯠꯅꯕ ꯃꯣꯏꯆꯔꯥꯏꯖ ꯑꯣꯏꯅꯕ ꯑꯗꯨ ꯁꯦꯝꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯌꯥꯝ ꯆꯪꯉꯤ ꯑꯗꯒꯤ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯇꯧ ꯇꯥꯔꯁꯨ ꯃꯇꯝ ꯌꯥꯝ ꯂꯧꯔꯦ ꯑꯗꯒꯤ ꯑꯗꯨꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯃꯌꯥꯝꯗꯣ ꯈꯣꯝꯖꯤꯟꯕꯗ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯁ꯭ꯀꯤꯟꯁꯤꯗ ꯑꯣꯏꯂꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕꯁꯨ ꯃꯌꯥꯝ ꯊꯣꯛꯏꯗꯅ ꯑꯗꯣ ꯑꯗꯨꯏ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯍꯥꯏꯗꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯟꯗꯛ ꯃꯃꯥꯑꯥꯔꯠꯅ ꯁꯤꯒꯤ ꯍꯅꯤ ꯑꯦꯟ ꯃꯂꯥꯏ ꯅꯥꯎꯔꯤꯁꯤꯡ ꯀꯣꯜ ꯀ꯭ꯔꯤꯝ ꯍꯥꯏꯕ ꯁꯤꯒꯤ ꯀ꯭ꯔꯤꯝꯁꯦ ꯍꯟꯗꯛ ꯄꯨꯊꯣꯔꯛꯑꯦ ꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯒꯤ ꯀ꯭ꯔꯤꯝꯁꯤꯗ ꯌꯥꯎꯔꯤꯁꯦ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯑꯅꯤ ꯈꯛꯇꯅꯦ ꯍꯅꯤꯒ ꯃꯂꯥꯏꯒ ꯑꯗꯨꯒ ꯍꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤ ꯇꯥꯏꯠ ꯑꯣꯏꯍꯜꯂꯒ ꯁ꯭ꯀꯤꯟꯁꯦ ꯒ꯭ꯂꯣ ꯄꯤ ꯑꯗꯨꯒ ꯃꯂꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯌꯥꯝꯅ ꯗꯤꯞꯂꯤ ꯃꯣꯏꯆꯔꯥꯏꯖ ꯑꯣꯏꯍꯜꯂꯒ ꯊꯣꯠ ꯊꯣꯠ ꯀꯪꯍꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯅꯤ ꯑꯦꯟ ꯃꯂꯥꯏ ꯀꯣꯜ ꯀ꯭ꯔꯤꯝꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯗꯦꯂꯤ ꯌꯨꯁ ꯇꯧꯕ ꯌꯥꯏ ꯁꯤꯗ ꯐ꯭ꯔꯤ ꯇꯣꯛꯁꯤꯛ ꯀꯦꯃꯤꯀꯦꯜ ꯀꯩꯝꯇ ꯌꯥꯎꯗꯦ ꯁꯤ ꯑꯩꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯗꯨꯝ ꯋꯤꯟꯇꯔꯅꯤꯅ ꯈꯔꯁꯨ ꯑꯗꯨꯝ ꯗ꯭ꯔꯥꯏ ꯑꯣꯏꯔꯦ ꯈꯨꯠ ꯁꯥꯒꯥꯡꯁꯤꯀꯣ ꯈꯔ ꯑꯗꯨ ꯁꯤ ꯍꯧꯖꯤꯛ ꯑꯩ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯇꯩꯔꯒ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ Key benefits deep moisturization and glow, helps to absorb and lock the moisture, lightweight, suits dry skin. Aduga brand pointers Plant Goodness Initiative. Every time you buy from them, Mamaearth will link your order on their website to a tree that they plant. By 2025, Mamaearth is aiming to plant 1 million trees as part of this initiative. Plastic positive. Mamaearth is plastic positive. They recycle more plastic than they use. They now recycle over 240 empty plastic every month. ꯅꯞꯅꯞ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯖꯦꯕ ꯌꯥꯝ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯅ ꯑꯦꯕꯖꯣꯔꯕ ꯇꯧꯋꯦ ꯑꯗꯨꯒ ꯌꯥꯝꯁꯨ ꯂꯥꯏꯠ ꯑꯣꯏ ꯄꯣꯠꯁꯤ ꯇꯩꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯣꯠ ꯊꯣꯠ ꯂꯥꯎ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯂꯩꯅꯤꯡ ꯇꯥꯔꯒꯗꯤ ꯑꯃꯥꯖꯣꯟ ꯅꯥꯏꯀꯥ ꯐ꯭ꯂꯤꯞꯀꯥꯔꯠ ꯑꯃꯗꯤ ꯄꯔꯄꯜꯗ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯀꯣꯄꯟ ꯀꯣꯗ IT2022 ꯁꯤꯖꯤꯟꯅꯔꯒ ꯃꯃꯥꯑꯥꯔꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯅꯠꯇ꯭ꯔꯒ ꯑꯦꯞꯇ ꯆꯪꯉꯒ ꯂꯩꯕꯤ ꯇꯥꯔꯒꯗꯤ 20% ꯗꯤꯁꯀꯥꯎꯟꯠ ꯐꯪꯒꯅꯤ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯃꯈꯥꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛꯇꯨ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯑꯄꯥꯝꯕ ꯆꯪꯉꯒ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯃꯃꯟ ꯌꯥꯗ꯭ꯔꯦ ꯉꯁꯥꯏ ꯄꯨꯡ 7ꯗꯩ ꯊꯣꯔꯛꯄꯅꯤ ꯍꯧꯖꯤꯛ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 10 ꯃꯈꯥꯏ ꯇꯥꯔꯕ ꯃꯣꯏꯁꯤꯡꯁꯤ ꯌꯧ ꯅꯨꯡꯇꯤꯒꯤ ꯌꯦꯡꯍꯧꯗꯕꯗꯥꯕ ꯃꯊꯛ ꯈꯛꯇ ꯀꯣꯠꯀꯅꯦꯕ ꯑꯗꯨꯒ ꯃꯈꯥ ꯊꯪꯕ ꯃꯩꯁꯦ ꯑꯗꯨꯝ ꯅꯦꯠꯆꯤꯜꯂ ꯃꯥꯡꯍꯜꯂꯗꯣꯏ ꯄꯣꯠꯅ ꯄꯣꯠ ꯇꯥꯡꯉꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯃꯃꯝꯐꯥꯎ ꯄꯥꯈꯠꯂꯤ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯖꯔꯤꯕ ꯃꯐꯝꯁꯦ ꯀꯛꯆꯤꯡ ꯈꯣꯡꯅꯥꯡ ꯃꯔꯤ ꯐꯥꯡꯕꯒꯤ ꯁꯣꯔꯣꯛꯀ ꯍꯦꯛ ꯊꯪꯅꯕ
ꯃꯐꯝꯗꯅꯤ ꯁꯤ ꯀꯅꯥꯒꯨꯝꯕꯅ ꯑꯣꯐꯤꯁꯀꯨꯝꯕ ꯕꯦꯡꯀꯨꯝꯕꯒꯤ ꯄꯥꯝꯕꯤꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ Kano mala Muslim hay ba ho ba Laibak si mathakta loin haijille jaga leitamina ko ahoise lambi mataida saba oibage do si amok lok thokta diyar hojik chiek sijinabai matam yoreba nupa leitamina ahoidi inum akhobani na pulap tawre nupi nupai thabak anima sida water tank laktoine adugi mafam se lebak loktoine tawthok tok su wali sida leiri level si sidai simai si tawthora kiloine se gam si ya upai laite gari wala haida tareda asi tanki gi haibai ne sida leiri si thabak si jang si as foundation da matam mayam am sangare mayam su ware nung ji khidang ka wat pa de sida 50 60 am su laure hoje mo hoje nangwa yi pung mari tare tare si mayam sin ne koi matam ta na video hapat pa ngam ja video ado adum video ma sa ha pang ngam ja na bu na ja ke